Ngasisu mahausagunna mayamgidamakta nungairaba phungaw wari ama puduna lakjari. Wari asibu ibirakpana D.N. Kuman. Wari asigi mamingna Lainingbagi Khudol Ani. Thaina mamangay matam amada chawraba umang ama lairami. Hairiba umang asi mi kaya changnadaba sa kay marang kaina layba mafam amani. Hairiba mafam asida marak-marakta lainingba kaya di laktuna makhoygi lainingpham oirami. Lainingba singna umang aduda changbadadi sa kay layriba mayamduna karisu aki akhang piramdi aduga sadanba natraga chumna umangduda lakpa miyoy kayadadi sa kay mayamduna tanaraga phaduna charami. Asumna umang ase akhangba singnadi mitna phawba yenglude. Nongmagi numitni mafam kayada laining luraba makhwang kolaba khoyumlaigi thawjal phanglaba lainingba ahal ama hairiba umang asida laklami. Umang adu hek yawbaga umangi sa kay mayamdo ahandugi manakta laktuna khurumjay. Sa kay mayam adunasu lainingba ahal ase laigi thawjal phanglaba tawgidangamba lainingbane haibasi khanglami. Maram aduna ahal aduda khurumlibani. Asumna numit adusu takiduna numidangi matam oiraklami. Lainingba ahal adusu tumthakirami. Ahing nongyay matam oiraklabada lainingba ahal ado manglan ama manglami. Manglan aduda khoyumlay amana asumna hairami. Ahal oiraba lainingba nahak na khoyumlay aikhoybu kayada ningjaba kayada nungsiba aikhoy loina khangi. Adubu nahak adumna lairabadi awaba kaya mayoknarakpa yay. Maramdi nahak ahal yamna oire. Nahak kini haibada kanasu laite. Maram aduna nahak handaki sahi asida khoyumlayamgi marakta nahaksu lairasido. Nahak na wana hotnajaba ubada khoyumlay aikhoyse thamoy kairedo. Maram aduna malemsida nahak kini haiba masak thokpa misak amakhaktangdi sembiramudu. Nahak na nahaki apamba misak ado hek phangbaga nahak na piningba khudol piramu adugi matung nahak aikhoygi lakta leirasido. Khoyumlay aduna hairibado ahal adunasu harawna yarami. Asumna ahing ado hawkiduna nongalami. Nong hek nganbaga lainingba ahal ado umangdagi thoklaklami. Asumna pungja khara laklaba matung kul ama yawraklami. Kul adu hek yawbaga nupa macha anikhak lengonaduna lakminaba ahal aduna urami. Ahal aduna lakliba nupa aniduda munna yenglaga asumna hairami. Isusa nakhoybu mafam asidagiro ipu wa amata haigene. Matam aduda nupa anidugi maraktagi thawngamba kauba nupa amana asumna hairei. Ipu kari wa haigi hairibano ipuse onthokna han oikreda. Kari mateng pangjau haibagi. Ha nungsikreda isugi wahai tabasidi. Ipuse kullasida ngasi nong ninida laige khanna laglibanido. Ipuse lainingbani aduna umangda layba. Adubu ngasidi kul asida layrage lepledo nong ninidi. Thawngambana ipu adudi aikhoyda layrasu yaniye. Adudi ipu aikhoyda chatlasira. Matam aduda thawngambaga lakminariba nupa aduna lainingba ahal adubu leihenganu thadokro haina hairami. Matam aduda thawngambana magi mataw aduda thina chairami. Adugi matung thawngambana ahal adugi makhut paiduna magi yumda puraklami. Thawngambagi mataw adu ubada magi mataw laisembana asumna khanjahori. Phai aiga nangase piklingaidagi tinarakpa marupniko. Adubu ngasidagidi nangse aigi yeknaba oirabani. Aina haiba wada nahakna yakidaba. Aibu ikaiba pikibagi laman aina khumgani. Namana pa lairabaduna nabuk phawbu thanna pizaba ngamdabagi aigi yumda nahakse sak pizabibani ko. Phai ngasidagidi nangna kaurabasu ai khumkhraroi. Asi khanna laisembado mayumda halaki. Mayum yorabada yamna sauna magi kada changduna fattaba wakhal kaya khanjaki. Amaromda thawngambado ahal aduna ahing pothanabani haiduna khudakta
sarugi mompak ama sarami aduga magi kada thamlami thongambagi matau ubada ahal ado thongambada nungsiba phaurami pumnamak loiraba matung thongamba ahal adugi manakta phamlami aduga wari kaya sarami amaromdana thongambagi mapa mamasu thabak suba loiraduna mayumda nga macha ama leiraga halaki mayum yaurabada mama mapasu imungda changlaki imung hek yaubaga macha nupaga ahal aduga wari saribado tarami mama aduna haiphet cheptharaga yenglubadadi ahal ama leiribado urami mama su phat changlaktuna asumna hanglami imagi thongamba ahal asibu kanano thongambana ima ahal ase lainingbani nahan makai umangda lei hai ado ngasidagi aikhoida leiradoini masagi wado tabadagi thongambagi mamana lainingba ahal adubu makhong sokna khurumjai tanza tuda mapasu changlaklami mapadasu wari pumba lirami asumna mama mapanasu laibagi ayaba pirami numidangi sak toklaba matung ahal aduga thongombaga sarugi mompak tuda phamlaga wari sari ipusi sahi yamlamlani ko as aidi kaigino khangde ipu hoigumba ahalse ubada hekta nungsiba phawi ado ipu ngasigi chak insang do hautabro ipudi yamna su chade ha isunupa hautabagi chadaba nate ko ipudi hauba hautaba leitene ipudi ahalsu yamna oirabanina nahagumna saba ngamdre sak sakhom ama ani sitani ipuna chaba ngamlibase ado ipu hoina laining libasibu karigino kari kanaba leibage nasudasu takpiyudo ipu isunupa laining banane isa phali afaba chinjak afaba wakhal minungsi yamna lehelido adugane lainasu changadawribani as adudi ipuse laina yamna chalamani ado ipu matamse thengjilakle pothabiro nasu ipugi seba phangjage angau basidi isusu tumlo ipusu tumage sebaga tawranu isune wana bani potharasi asi hainaraba matung potharami asumna ahal ado ahing ani thongambagida leirami humni subagi numitki nungthilgi matamdani laining bahalduna thongambada asumna hairami isu thongamba haujikti ipusu hallage ado ipuna isuda karigumba amata hange isuna phajana kumko hoi ipu hangbiyu isunupa nahak mitrang haiba pambro pamlabadi ipuna isuda mitrangi mahai pigadawribani aingonda matik magul leiba mahai ani yauri ani sigi manungda isuna ama khalauko ipuna piramlage isuna ipubu nungsibiba adugini ko ipuwa aidi mitrang haiba pamde mitrangi mahai changma ngamdaba adu oina pame ngasidagi chahi anigi mamangda kul asida mitrang haibi hingsabina angang kaya phabiki adubu kanba amata ngamhaude mitrangi mahaido changdrabadi nasuna hingsabido mangak thadatlamba yabani adubu karisu tawba ngamda thamoi kaina lehobani isunupa nahak na haibase chungmidana isuda mitrang changdrabadi mitrang haire khalliba makhoi singdo isuna maithiba piba kaisu nate phare adudi haujikmak isuda mitrang gi lairadana mahi khudingmak isuda changdaba mahi haiba makhoibu isuna maithiba piba ngamnaba ngasidagi isuda mahi gi mitrang amata changdaba oijaroko se khudop ase sijilu isuda ipuna nungsibagi pirabaniko khudop ase ipu makni khanna thamjilu khudop sigi tawba ngamba leibaniko hayeng kona khanglakhigani haujik ipuna haidokpadi yadre ado ipu ai mitrangi mhai amata changlaroiko ipubu nasuna khurumjari ipu ado ipu nahan ipuga aiga thengnaba numitta aiga lakminaba itawdo masu mabuk yamna phai mangondasu aigi khudol asigumba pibiram hayeng mana engonda yamna waraukhrani aigidi khudol phangjari mangondadi hairamdena aibu waraukidoini ipu itawduna aigi puk thakpibaga chap manarini aina ngasi pakhang pharaklibase itawgi mateng yamna yauribani
ꯃꯉꯣꯟꯗꯁꯨ ꯈꯨꯗꯣꯜꯁꯦ ꯄꯤꯕꯤꯔꯝꯃꯣꯕ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯄꯨꯝꯅꯃꯛ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯗꯣꯜ ꯑꯁꯦ ꯂꯩꯁꯦꯝꯕꯗꯗꯤ ꯄꯤꯅꯤꯡꯂꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯄꯤꯔꯨꯔꯕꯗꯤ ꯑꯋꯥꯕ ꯈꯔ ꯇꯥꯒꯅꯤ ꯍꯥꯏꯕꯁꯦ ꯑꯍꯜ ꯑꯁꯤꯅ ꯎꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯤꯗ꯭ꯔꯒꯅ ꯊꯧꯉꯝꯕ ꯋꯥꯔꯧꯈꯤꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯤꯔꯝꯂꯒꯦ ꯈꯜꯂꯤ꯫ ꯄꯤꯔꯕꯁꯨ ꯂꯩꯁꯦꯝꯕꯅ ꯊꯧꯉꯝꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ꯫ ꯃꯤꯇ꯭ꯔꯪꯒꯤ ꯃꯍꯩ ꯑꯁꯦ ꯂꯩꯁꯦꯝꯕꯗ ꯄꯤꯈꯤꯕꯁꯦ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤ꯫ ꯑꯍꯜ ꯑꯗꯣ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯁꯨꯅꯨꯄꯥ, ꯐꯔꯦ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯏꯄꯨꯁꯨ ꯌꯥꯔꯒꯦꯀꯣ꯫ ꯑꯗꯣ ꯏꯁꯨꯅꯨꯄꯥ, ꯅꯍꯥꯛꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ꯫ ꯃꯤꯇ꯭ꯔꯪꯒꯤ ꯃꯍꯩꯁꯦ ꯅꯪꯒꯤ ꯅꯇꯥꯎꯗꯁꯨ ꯄꯤꯔꯒꯦ, ꯀꯧꯔꯨꯔꯣ꯫ ꯑꯗꯨꯕꯨꯅꯦ, ꯃꯥꯒꯤ ꯃꯐꯝꯗ ꯏꯁꯨꯗ ꯑꯩꯅ ꯄꯤꯈꯤꯕ ꯈꯨꯗꯣꯜ ꯑꯗꯨꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ꯫ ꯍꯦꯛ ꯍꯥꯏꯗꯣꯛꯂꯕ, ꯃꯥꯅꯒ ꯈꯪꯈ꯭ꯔꯕ, ꯏꯁꯨ ꯀꯨꯏꯅ ꯄꯨꯟꯁꯤꯔꯣꯏ, ꯑꯋꯥꯕ ꯌꯥꯝꯅ ꯇꯥꯒꯅꯤꯀꯣ꯫ ꯊꯧꯉꯝꯕꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯊꯧꯉꯝꯕꯅ ꯂꯩꯁꯦꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯁꯦꯝꯕꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯏ꯫ ꯂꯩꯁꯦꯝꯕꯁꯨ ꯇꯥꯗꯤ ꯇꯥꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯈꯨꯝꯗꯅ ꯂꯩ꯫ ꯊꯧꯉꯝꯕꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯦꯝꯕꯗꯣ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩ, ꯏꯇꯥꯎ ꯂꯩꯁꯦꯝꯕ, ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯣ? ꯑꯩꯅ ꯀꯧꯕꯒ ꯈꯨꯝꯕꯤꯗꯦ꯫ ꯑꯩꯅꯗꯤ ꯏꯇꯥꯎꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯤ꯫ ꯂꯩꯁꯦꯝꯕꯗꯣ ꯐꯠꯇꯕ ꯋꯥꯈꯜꯗ ꯈꯟꯕꯒꯤ ꯃꯁꯥꯗꯣ ꯑꯐꯕ ꯑꯃꯠꯇ ꯈꯟꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯄꯨꯔꯒ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯨꯗ ꯀꯔꯤ ꯄꯥꯎꯅꯣ ꯍꯥꯏꯅ ꯍꯪꯅꯤꯡꯒꯨꯝ ꯍꯪꯅꯤꯡꯗꯒꯨꯝ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯉꯝꯕꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯂꯩꯁꯦꯝꯕꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯈꯟꯖꯩ, ꯃꯤꯇ꯭ꯔꯪ ꯑꯗꯨꯕꯨ ꯍꯩꯔꯕꯗꯤ ꯊꯧꯉꯝꯕꯕꯨ ꯂꯥꯛꯅꯒꯦ ꯑꯁꯤꯅꯤ꯫ ꯂꯩꯁꯦꯝꯕ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯏꯅꯤꯡꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯂꯩꯁꯦꯝꯕꯗꯁꯨ ꯃꯤꯇ꯭ꯔꯪꯒꯤ ꯃꯍꯩ ꯄꯤꯔꯝꯃꯤ꯫ ꯂꯩꯁꯦꯝꯕꯅ ꯑꯍꯜ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯧꯉꯝꯕꯗꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯃꯀꯣꯛꯇ ꯅꯥꯟꯊꯔꯝꯂꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯎꯃꯪ ꯇꯥꯕ ꯃꯥꯏꯀꯩꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯈꯨꯗꯣꯜ ꯑꯅꯤꯗꯣ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯑꯍꯜ ꯑꯗꯨꯁꯨ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯑꯃꯃꯨꯛꯇꯤ ꯂꯩꯁꯦꯝꯕꯗꯣ ꯊꯧꯉꯝꯕꯗ ꯂꯃꯟ ꯈꯨꯝꯕꯒꯤ ꯋꯥꯈꯜ ꯂꯩꯔꯕꯁꯨ ꯈꯨꯝꯗꯤ ꯈꯨꯝꯗ꯭ꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯁꯦꯝꯕꯗꯣ ꯑꯁꯨꯝꯅ ꯈꯟꯖꯩ꯫ ꯐꯔꯦꯗꯥ, ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯦ ꯄꯥꯏꯁꯤꯟꯕ ꯉꯝꯂꯒꯅꯤ꯫ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯑꯁꯤꯗꯕꯨ ꯀꯔꯤꯒꯤ ꯇꯣꯟꯅ ꯂꯩꯒꯅꯤ? ꯈꯪꯒꯅꯤ꯫ ꯉꯁꯤꯗꯒꯤ ꯑꯩ ꯀꯨꯝꯍꯩ ꯍꯧꯔꯒꯦ꯫ ꯀꯨꯝꯍꯩ ꯃꯈꯜ ꯃꯈꯜ꯫ ꯑꯗꯨꯅꯗꯤ ꯑꯍꯥꯟꯕꯗ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯗꯒꯤ ꯁꯅꯥ lupa ꯂꯧꯔꯨꯒꯦ꯫ ꯑꯗꯨꯅꯗꯤ ꯂꯩꯔꯦ꯫ ꯈꯨꯜꯒꯤ ꯇꯥ ꯈꯣꯏꯃꯨꯒꯤ ꯌꯨꯝꯗ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯑꯩꯁꯦ ꯃꯥꯡꯂꯒ ꯆꯪꯂꯒꯦ꯫ ꯑꯗꯨꯒ ꯁꯦꯜ ꯁꯅꯥ ꯂꯧꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯒꯦ꯫ ꯑꯁꯤ ꯈꯜꯂꯕ ꯃꯇꯨꯡ ꯈꯣꯏꯃꯨꯒꯤ ꯌꯨꯝꯗ ꯂꯩꯁꯦꯝꯕꯗꯣ ꯃꯤꯇ꯭ꯔꯪꯅ ꯀꯅꯥ ꯑꯃꯠꯇ ꯎꯍꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥ lupa ꯂꯩꯔꯤꯕꯗꯣ ꯇꯪꯈꯥꯏꯃꯨꯛ ꯍꯨꯗꯨꯅ ꯄꯨꯔꯛꯂꯒ ꯃꯌꯨꯝꯗ ꯊꯝꯂꯝꯃꯤ꯫ ꯁꯅꯥ lupa ꯃꯌꯥꯝꯗꯨ ꯎꯖꯕꯗ ꯂꯩꯁꯦꯝꯕꯗꯣ ꯐꯠꯇꯕꯒꯤ ꯋꯥꯈꯜ, ꯍꯨꯔꯥꯟꯕꯒꯤ ꯋꯥꯈꯜ ꯃꯊꯪ ꯃꯊꯪ ꯄꯣꯛꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯊꯧꯉꯝꯕꯗꯤ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯈꯟꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯄꯨꯜꯂꯕ ꯃꯇꯨꯡ ꯈꯣꯏꯃꯨꯅ ꯃꯥꯒꯤ ꯁꯅꯥ lupa ꯃꯥꯡꯈꯤꯕꯒꯤ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯣꯏꯃꯨꯗꯣ ꯃꯊꯋꯥꯏ ꯋꯥꯅ ꯃꯀꯣꯛ ꯂꯨꯛꯊꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯂꯩꯁꯦꯝꯕꯗꯣ ꯃꯥꯗꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯦ, ꯍꯦꯟꯅꯗꯨꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ꯫ ꯑꯁꯨꯝꯅ ꯂꯩꯁꯦꯝꯕꯗꯣ ꯐꯠꯇꯕꯒꯤ ꯋꯥꯈꯜ ꯀꯌꯥꯅ ꯂꯝꯖꯤꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ ꯑꯃꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯁꯦꯝꯕ ꯈꯨꯜ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯧꯉꯝꯕꯒꯤ ꯏꯃꯨꯡꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯕ ꯍꯦꯜꯂꯛꯈꯤ꯫ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯔꯛꯂꯝꯗꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ ꯂꯩꯁꯦꯝꯕꯅ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯊꯧꯉꯝꯕꯗ ꯂꯃꯟ ꯈꯨꯝꯂꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯧꯉꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯁꯦꯝꯕꯗꯣ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯇꯥꯎ ꯊꯧꯉꯝꯕ, ꯉꯁꯤꯗꯤ ꯃꯐꯝ ꯈꯔꯗ ꯀꯣꯏꯕ ꯆꯠꯂꯨꯁꯤꯗꯣ꯫ ꯈꯨꯜ ꯑꯁꯤꯗ ꯁꯨꯝ ꯂꯩꯕꯁꯦ ꯋꯥꯈꯜꯒ ꯊꯣꯛꯇ꯭ꯔꯦꯗ꯫ ꯊꯧꯉꯝꯕꯅ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝꯅ ꯐꯕ ꯋꯥꯐꯝꯅꯤ꯫ ꯅꯇꯥꯎꯁꯨ ꯆꯠꯆꯅꯤꯡꯉꯤꯗꯣ, ꯑꯗꯨꯕꯨ ꯅꯇꯥꯎꯒꯤꯗꯤ ꯁꯦꯜꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯅꯣꯡꯃ ꯑꯣꯏꯅ ꯆꯠꯂꯁꯤꯗꯣ꯫ ꯂꯩꯁꯦꯝꯕꯅ
ꯏꯇꯥꯎ ꯊꯣꯡꯉꯝꯕ ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯑꯩꯁꯦ ꯏꯇꯥꯎꯒꯤ ꯀꯅꯥꯅꯣ? ꯅꯪ ꯑꯩ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯂꯣꯏꯅꯔꯛꯄꯅꯤ꯫ ꯏꯇꯥꯎꯒꯤ ꯑꯋꯥꯠꯄ ꯄꯨꯝꯕ ꯅꯇꯥꯎꯅ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯁꯦ, ꯁꯅꯥ ꯑꯁꯦ ꯄꯥꯏꯁꯤꯜꯂꯨ, ꯑꯗꯨꯒ ꯁꯦꯜ ꯑꯁꯤꯁꯨ ꯂꯧꯁꯤꯜꯂꯨ꯫ ꯑꯩꯁꯦ ꯏꯇꯥꯎꯒꯤ ꯆꯥꯟꯅꯔꯕ ꯃꯔꯨꯞ ꯑꯗꯨꯅꯤꯀꯣ꯫ ꯅꯪ ꯑꯩ ꯑꯃꯠꯇꯅꯤ꯫ ꯏꯇꯥꯎ ꯂꯩꯁꯦꯝꯕ, ꯀꯔꯤꯒꯤꯅꯣ ꯁꯅꯥꯒ ꯁꯦꯜꯒ ꯄꯤꯔꯛꯂꯤꯕꯁꯤꯕꯨ? ꯑꯩ ꯂꯧꯕ ꯉꯝꯖꯔꯣꯏ꯫ ꯏꯇꯥꯎ, ꯁꯦ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯑꯩ ꯍꯧꯖꯤꯛ ꯁꯅꯥ ꯂꯨꯄꯥꯒꯤ ꯀꯥꯟꯅꯐꯝ ꯂꯩꯇ꯭ꯔꯤ꯫ ꯂꯩꯔꯀꯥꯟꯗ ꯑꯣꯏꯅ ꯏꯇꯥꯎꯗ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯗꯣ ꯏꯇꯥꯎ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯝꯃꯨꯀꯣ, ꯑꯩ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯖꯔꯛꯀꯦ, ꯑꯗꯨꯒ ꯏꯇꯥꯎꯅ ꯍꯥꯏꯕꯗꯣ ꯆꯠꯂꯨꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯊꯧꯉꯝꯕꯗꯣ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯂꯩꯁꯦꯝꯕꯗꯤ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯁꯒꯣꯜ ꯑꯃ ꯊꯧꯔꯗꯨꯅ ꯁꯒꯣꯜ ꯑꯗꯨꯗ ꯊꯧꯉꯝꯕꯅ ꯇꯣꯡꯂꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯝ ꯀꯣꯏꯕ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯂꯩꯁꯦꯝꯕꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯌꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯦꯝꯕꯅ ꯃꯤꯇ꯭ꯔꯪ ꯇꯧꯔꯤꯕꯗꯣ ꯊꯧꯉꯝꯕꯅꯗꯤ ꯂꯥꯏꯅ ꯍꯣꯇ꯭ꯔꯣꯡ ꯍꯣꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯍꯥꯏꯔꯝꯈꯤꯕ ꯋꯥꯗꯣ ꯉꯥꯛꯅ ꯆꯠꯆꯩ꯫ ꯂꯩꯁꯦꯝꯕꯗ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯌꯧꯅꯤꯡꯕ ꯃꯐꯝ ꯀꯣꯏꯔꯨꯔꯕ ꯃꯇꯨꯡ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡꯂꯣꯝꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡ ꯃꯌꯥ ꯌꯧꯕꯒ ꯂꯩꯁꯦꯝꯕꯗꯣ ꯉꯥꯏꯍꯥꯛ ꯁꯒꯣꯜ ꯈꯥꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯟꯖꯩ, ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯍꯥꯠꯀꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯍꯥꯠꯄꯤꯔꯔꯣꯏꯒꯦ꯫ ꯀꯣꯅꯨꯡꯁꯤꯗ ꯄꯨꯁꯤꯜꯂꯒ ꯑꯋꯥꯕ ꯇꯥꯍꯜꯂꯒꯦ꯫ ꯊꯧꯉꯝꯕꯅ, ꯏꯇꯥꯎ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ? ꯌꯨꯝꯗ ꯍꯜꯂꯁꯤ, ꯏꯃꯥ ꯍꯣꯏꯅ ꯑꯩꯈꯣꯏꯕꯨ ꯊꯤꯔꯝꯂꯒꯅꯤ꯫ ꯏꯇꯥꯎ ꯊꯧꯉꯝꯕ, ꯍꯜꯂꯁꯤ꯫ ꯑꯗꯣ ꯅꯇꯥꯎꯗꯤ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯀꯣꯅꯨꯡ ꯃꯁꯛ ꯎꯔꯛꯇ꯭ꯔꯤ, ꯑꯗꯨꯒ ꯅꯤꯡꯊꯧꯁꯨ ꯃꯁꯛ ꯈꯪꯗ꯭ꯔꯤ꯫ ꯀꯣꯅꯨꯡꯗ ꯆꯪꯗꯨꯅ ꯅꯤꯡꯊꯧ ꯎꯅꯔꯨꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯈꯟꯕꯤꯕꯒꯦ? ꯌꯨꯝꯒꯤ ꯏꯃꯥꯈꯣꯏꯅ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯔꯝꯃꯣꯏꯗ, ꯅꯇꯥꯎ ꯑꯩ ꯌꯥꯎꯔꯤꯕꯕꯨ꯫ ꯊꯧꯉꯝꯕ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯖꯩ꯫ ꯂꯩꯁꯦꯝꯕꯅ ꯍꯥꯏꯔꯤꯕꯗꯣ ꯃꯥꯁꯨ ꯌꯥꯅꯤꯡꯏ꯫ ꯂꯥꯛꯂꯤꯕꯁꯦ ꯃꯇꯣꯝꯇ ꯅꯠꯇꯦ, ꯃꯈꯣꯏ ꯑꯅꯤꯅꯤ, ꯑꯗꯨꯅ ꯌꯨꯝꯗ ꯅꯨꯡꯁꯥ ꯊꯤꯔꯝꯃꯣꯏ ꯈꯪꯖꯩ꯫ ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡ ꯃꯇꯥꯎ ꯂꯩꯁꯦꯝꯕꯅ ꯍꯥꯏꯔꯤꯕꯗꯣ ꯊꯧꯉꯝꯕꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯇꯨꯅ ꯊꯣꯉꯥꯛꯂꯤꯕ ꯂꯥꯟꯃꯤ ꯑꯗꯨꯗ ꯅꯤꯡꯊꯧ ꯎꯅꯕꯒꯤ ꯌꯥꯊꯪ ꯂꯧꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯗꯨꯅꯁꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯆꯪꯂꯛꯇꯨꯅ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯗꯣ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯅꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯦꯝꯕꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯔꯥꯞꯄ ꯈꯨꯜ ꯑꯃꯗꯒꯤ ꯂꯥꯛꯆꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤꯗꯤ ꯆꯨꯝꯅ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡ ꯌꯦꯡꯖꯔꯨꯒꯦ, ꯏꯅꯤꯡꯊꯧꯒꯤ ꯁꯛꯁꯨ ꯈꯪꯖꯔꯨꯒꯦ ꯈꯟꯅ ꯂꯥꯛꯆꯕꯅꯤꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯏꯅꯤꯡꯊꯧꯕꯨꯁꯨ ꯎꯕ ꯐꯪꯂꯦ, ꯀꯣꯅꯨꯡꯁꯨ ꯎꯖꯔꯦ, ꯅꯅꯥꯏ ꯄꯦꯟꯖꯔꯦꯗꯣ ꯏꯅꯤꯡꯊꯧ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯦꯝꯕꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯀꯣꯅꯨꯡꯒꯤ ꯁꯔꯪꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯁꯑꯣꯝ ꯀꯩ ꯁꯥꯃꯨ ꯅꯣꯡꯁꯥ ꯃꯌꯥꯝꯗꯣ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯃꯔꯝ ꯑꯃꯒꯤꯅꯤ, ꯑꯗꯨꯕꯨ ꯊꯧꯉꯝꯕꯅꯗꯤ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯁꯥ ꯀꯩ ꯁꯥꯃꯨ ꯅꯣꯡꯁꯥ ꯃꯌꯥꯝꯗꯣ ꯅꯥꯟꯊꯣꯔꯛꯄꯗꯨꯗ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝꯗꯣ ꯀꯩ ꯂꯥꯛꯑꯦ, ꯅꯣꯡꯁꯥꯅ ꯆꯥꯒꯗꯧꯔꯦ ꯍꯥꯏꯅ ꯃꯍꯩ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧꯗꯨꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯁꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯉꯝꯕ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯐꯥꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯉꯝꯖꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯀꯩꯖꯥꯎ ꯑꯃꯅ ꯇꯥꯟꯅꯔꯛꯄꯗꯒꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯟꯖꯔꯛꯏ꯫ ꯀꯩ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯂꯩꯁꯦꯝꯕꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯀꯩ ꯑꯗꯨꯕꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯇꯥꯞ ꯐꯥꯗꯨꯅ ꯃꯈ꯭ꯌꯥꯠ ꯁꯦꯒꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯣ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯩꯁꯦꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯗꯤ ꯅꯨꯄꯥ ꯊꯣꯛꯄ ꯂꯥꯟꯃꯤ ꯑꯃꯠꯇ ꯌꯥꯎꯗꯦꯗꯅ꯫ ꯏꯅꯤꯡꯊꯧ ꯄꯥꯈꯠꯄꯤꯒꯅꯨ, ꯅꯅꯥꯏꯅ ꯃꯤꯀꯨꯞꯇ ꯁꯥ ꯃꯌꯥꯝꯁꯦ ꯐꯥꯖꯤꯟꯖꯒꯦ, ꯀꯨꯝꯍꯩ ꯌꯦꯡꯕꯤꯌꯨꯗꯣ ꯏꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯂꯩꯁꯦꯝꯕ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯁꯥ ꯃꯌꯥꯝꯗꯣ ꯑꯃꯃꯝꯇꯪ ꯐꯥꯗꯨꯅ ꯁꯔꯪꯗ ꯂꯥꯛꯇꯅ ꯂꯪꯁꯤꯜꯂꯝꯃꯤ꯫
ꯂꯩꯁꯦꯝꯕꯅ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯗꯤ ꯅꯤꯡꯊꯧꯅꯁꯨ ꯉꯛꯃꯟꯕꯗꯒꯤ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯌꯦꯡꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯊꯧꯉꯝꯕꯅꯗꯤ ꯈꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯊꯧꯁꯥꯗꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯊꯧꯉꯝꯕꯒꯤ ꯊꯧꯁꯥꯗꯕ ꯃꯇꯧ ꯑꯗꯨꯗ ꯃꯆꯥꯏꯕꯦꯝꯃꯗꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯥ ꯀꯩ ꯁꯥꯃꯨ ꯅꯣꯡꯁꯥ ꯃꯌꯥꯝꯗꯣ ꯁꯔꯪ ꯃꯅꯨꯡꯗ ꯊꯝꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯩꯁꯦꯝꯕꯗꯣ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯆꯪꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯄꯦꯟꯃꯟꯈꯤꯗꯨꯅ ꯂꯩꯁꯦꯝꯕꯕꯨ ꯆꯦꯠꯅ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯥꯃꯆꯥ, ꯉꯁꯤꯗꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯃꯣꯝꯕꯨꯁꯨ ꯀꯟꯕꯤꯔꯦ, ꯃꯍꯥꯛꯇ ꯅꯠꯇꯅ ꯃꯌꯥꯝꯕꯨꯁꯨ ꯀꯟꯕꯤꯔꯦ꯫ ꯅꯤꯡꯊꯧ ꯑꯩ ꯄꯦꯜꯂꯦꯗꯣ꯫ ꯅꯤꯡꯊꯧ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯉꯁꯤꯃꯨꯛ ꯄꯦꯟꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯅꯍꯥꯛꯀꯤ ꯊꯧꯅꯥ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤꯀꯣ꯫ ꯃꯌꯥꯝꯅ ꯍꯤꯡꯅꯕ ꯆꯦꯟꯅꯔꯤ, ꯑꯗꯨꯒ ꯅꯍꯥꯛꯅꯗꯤ ꯊꯧꯅꯥ ꯂꯩꯅ ꯆꯣꯡꯊꯣꯛꯇꯨꯅ ꯃꯥꯌꯣꯛꯅꯕ ꯑꯩ ꯇꯁꯦꯡꯅ ꯄꯦꯜꯂꯦ꯫ ꯅꯍꯥꯛꯀꯤ ꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯅꯨꯄꯥꯃꯆꯥ?" "ꯏꯅꯤꯡꯊꯧ ꯅꯅꯥꯏꯒꯤ ꯃꯤꯡ ꯂꯩꯁꯦꯝꯕ ꯀꯧꯖꯩꯗꯣ꯫ ꯑꯗꯨꯒ ꯏꯅꯤꯡꯊꯧ, ꯑꯁꯤꯒꯨꯝꯕ ꯁꯥ ꯀꯩꯁꯤꯡꯁꯤꯗꯤ ꯅꯅꯥꯏꯗ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯔꯣꯝꯒꯤ ꯎꯃꯪꯗꯁꯨ ꯌꯥꯝꯅ ꯂꯩ, ꯑꯗꯨꯕꯨ ꯑꯩ ꯀꯤꯕꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯔꯪ ꯃꯅꯨꯡꯒꯤ ꯁꯥ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯇꯦꯊꯔꯕꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ꯫ ꯅꯤꯡꯊꯧꯅ, "ꯑꯣ, ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝꯅꯤꯗꯣ꯫ ꯑꯗꯨ ꯅꯍꯥꯛꯄꯨ ꯀꯔꯤ ꯄꯥꯝꯕꯒꯦ? ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨ, ꯅꯤꯡꯊꯧ ꯑꯩꯅ ꯄꯤꯒꯅꯤ꯫ ꯍꯥꯏꯌꯨ ꯂꯩꯁꯦꯝꯕ." "ꯏꯅꯤꯡꯊꯧ, ꯅꯅꯥꯏꯗꯤ ꯀꯔꯤꯁꯨ ꯄꯥꯝꯖꯗꯦꯗꯣ꯫ ꯅꯅꯥꯏꯒꯤꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯁꯤꯅ ꯄꯦꯟꯖꯔꯦ ꯏꯅꯤꯡꯊꯧ." "ꯑꯣ ꯂꯩꯁꯦꯝꯕ, ꯅꯍꯥꯛꯀꯨꯝꯕꯁꯦ ꯑꯩꯒꯤ ꯂꯩꯕꯥꯛꯁꯤꯗꯗꯤ ꯑꯇꯥꯡꯕꯅꯤꯗꯣ꯫ ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯅ ꯅꯍꯥꯛꯄꯨ ꯀꯣꯅꯨꯡꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯐꯝꯅꯥꯏꯕ ꯍꯥꯞꯀꯅꯤ꯫ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯣ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯁꯦ ꯋꯥꯈꯜ ꯂꯨꯝꯒꯅꯤ ꯈꯜꯂꯤ." ꯂꯩꯁꯦꯝꯕꯅ, "ꯏꯅꯤꯡꯊꯧ, ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯟꯖꯔꯒꯦ, ꯑꯗꯨꯒ ꯍꯌꯦꯡ ꯑꯩꯒꯤ ꯏꯇꯥꯎꯁꯤꯒ ꯂꯥꯛꯆꯒꯦꯗꯣ." "ꯏꯍꯦ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦꯍꯦ꯫ ꯅꯍꯥꯛꯀꯤ ꯅꯇꯥꯎ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ?" ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯏꯕꯦꯝꯃꯅ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯏꯄꯥꯅꯤꯡꯊꯧ, ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯄꯪꯒ ꯀꯧꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯃꯇꯥꯎ ꯑꯁꯤꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯁꯥ ꯀꯩ ꯃꯌꯥꯝꯁꯤꯒ ꯃꯥꯌꯣꯛꯅꯔꯤꯕꯗꯣ ꯃꯇꯦꯡ ꯈꯖꯤꯛꯇ ꯐꯥꯎꯕ ꯄꯥꯡꯗꯦ꯫ ꯑꯁꯤꯕꯨ ꯅꯨꯄꯥꯔꯣ? ꯂꯩꯁꯦꯝꯕꯅ, "ꯃꯆꯥꯏꯕꯦꯝꯃ, ꯋꯥꯔꯧꯕꯤꯒꯅꯨ꯫ ꯃꯇꯥꯎ ꯑꯩꯒꯤ ꯊꯧꯅꯥ ꯂꯧꯁꯤꯡ ꯃꯥꯅ ꯍꯦꯟꯅ ꯈꯪꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯗꯕꯅꯤ꯫ ꯐꯔꯦ, ꯁꯥꯎꯕꯤꯔꯅꯨ꯫ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯈꯣꯏꯅꯤꯁꯨ ꯍꯟꯖꯔꯒꯦ꯫ ꯍꯌꯦꯡꯁꯦ ꯑꯍꯜꯁꯤꯡꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯂꯥꯛꯆꯔꯒꯦ꯫ ꯑꯗꯨꯒ ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯏꯇꯥꯎ ꯃꯍꯥꯛꯀꯤꯁꯨ ꯃꯐꯝ ꯑꯃꯇꯪꯗꯤ ꯄꯤꯕꯤꯌꯨꯀꯣ." ꯂꯩꯁꯦꯝꯕꯅ ꯍꯥꯏꯔꯕꯅꯤꯅ ꯅꯤꯡꯊꯧꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯁꯦꯝꯕꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯃꯤꯀꯨꯞꯇ ꯃꯈꯣꯏꯒꯤ ꯈꯨꯜ ꯌꯧꯔꯛꯂꯝꯃꯤ꯫ ꯈꯨꯜ ꯌꯧꯔꯕꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯊꯧꯉꯝꯕꯗꯤ ꯋꯥꯃꯟꯕꯅ ꯐꯃꯨꯡꯗ ꯍꯤꯞꯊꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯟꯖꯔꯤ, "ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯑꯣꯏꯗꯕ ꯍꯥꯏꯕꯗꯤ ꯐꯖꯅ ꯍꯩꯔꯝꯃꯦꯗꯅ꯫ ꯌꯥꯏꯍꯦ, ꯑꯩꯅ ꯊꯥꯒꯠꯂꯤ ꯏꯇꯥꯎ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯁꯦ ꯑꯩꯅ ꯍꯩꯔꯝꯂꯕꯗꯤ ꯈꯪꯒꯗꯧꯅꯤꯀꯣ꯫ ꯅꯍꯥꯛꯅ ꯌꯨꯝꯒ ꯐꯖꯕ ꯁꯥꯔꯤꯕ, ꯆꯥꯅꯤꯡꯕꯗ ꯆꯥꯔꯤꯕ ꯑꯁꯦ ꯑꯩꯁꯨ ꯐꯪꯂꯝꯒꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯇꯝꯗꯨꯗ ꯄꯪꯃꯟꯕꯒꯤꯅꯤꯀꯣ꯫ ꯏꯄꯨ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯑꯩꯒꯤ ꯀꯥꯟꯅꯅꯕ ꯃꯤꯇ꯭ꯔꯪꯁꯦ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯝꯃꯗꯤ ꯐꯒꯗꯧꯅꯤꯀꯣ꯫ ꯑꯩꯁꯨ ꯍꯥꯏꯍꯧꯗ꯭ꯔꯦꯅꯦ꯫ ꯀꯔꯤꯒꯨꯝꯕ ꯍꯩꯔꯝꯂꯕꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯆꯥꯛ ꯂꯥꯝꯂꯤꯕꯁꯦ ꯂꯥꯝꯕ ꯐꯅꯕ ꯆꯥꯛ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯛꯑꯣ ꯍꯥꯏꯔꯒ ꯆꯥꯔꯝꯗꯧꯅꯤ." ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯕꯗꯒꯤ ꯆꯥꯛ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯊꯧꯉꯝꯕꯗꯣ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯏ꯫ "ꯑꯦ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯃꯪꯂꯅꯦ? ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯦ ꯏꯇꯥꯎ ꯂꯩꯁꯦꯝꯕꯅ ꯈꯪꯕꯗꯒꯤ ꯄꯤꯔꯛꯂꯤꯕ꯭ꯔꯥ? ꯃꯥꯗꯤ ꯃꯤꯇ꯭ꯔꯪꯁꯨ ꯍꯩꯕꯅꯤ꯫ ꯅꯠꯇꯦ, ꯃꯥꯅ ꯄꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯑꯩ ꯈꯪꯒꯅꯤ꯫ ꯑꯣ, ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦꯗꯅ꯫ ꯏꯄꯨ ꯂꯥꯏꯅꯤꯡꯕꯅ ꯑꯩꯒꯤ ꯏꯐꯝꯗꯁꯨ ꯈꯨꯗꯣꯞ ꯑꯃ ꯄꯤꯔꯝꯃꯤꯀꯣ꯫ ꯈꯨꯗꯣꯞ ꯑꯁꯦ ꯑꯩꯅ ꯈꯨꯠꯅꯤꯡꯊꯧꯗ ꯁꯤꯖꯤꯜꯂꯨꯕꯗꯒꯤ ꯂꯧꯊꯣꯛꯄꯁꯨ ꯌꯥꯈꯤꯗ꯭ꯔꯕꯅꯤ꯫ ꯏꯄꯨꯗꯨꯅ ꯍꯥꯏꯔꯝꯕꯗꯨ ꯈꯨꯗꯣꯞꯁꯦ ꯑꯆꯝꯕ ꯅꯠꯇꯦ ꯍꯥꯏꯔꯝꯕꯗꯣ ꯆꯨꯝꯃꯤꯗꯅ꯫ ꯈꯨꯗꯣꯞꯁꯤꯒꯤ ꯇꯧꯕ ꯉꯝꯕ ꯂꯩꯔꯤ ꯍꯥꯏꯕꯅꯤꯀꯣ꯫ ꯑꯗꯣ ꯍꯥꯏꯗꯤ ꯍꯥꯏꯔꯝꯈꯤꯗꯦ, ꯀꯣꯟꯅ ꯈꯪꯂꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯣ, ꯈꯨꯗꯣꯞ ꯑꯁꯦ ꯃꯍꯩ ꯁꯨꯅ ꯌꯥꯎꯕ ꯈꯨꯗꯣꯞ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯑꯩꯕꯨ ꯑꯃꯨꯛꯇꯪꯒ ꯌꯦꯡꯉꯁꯤꯔꯅꯦ? ꯍꯣꯏꯗ, ꯌꯦꯡꯂꯒꯦ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯔꯒꯦ꯫ ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯠꯁꯨ ꯇꯥꯔꯛꯏ,
ꯏꯃꯥ ꯍꯣꯏꯁꯨ ꯆꯥꯛ ꯆꯥꯔꯤꯕ꯭ꯔꯥ ꯆꯥꯗ꯭ꯔꯤꯕ꯭ꯔꯥ? ꯆꯥꯛ ꯑꯣꯏꯅ ꯊꯣꯛꯍꯜꯂꯒꯦ, ꯑꯗꯨꯒ ꯉꯁꯥꯏ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯎꯅꯔꯨꯒꯦ, ꯌꯦꯡꯂꯒꯦ ꯏꯄꯨꯒꯤ ꯈꯨꯗꯣꯞꯁꯤꯒꯤ ꯃꯒꯨꯜꯁꯦ꯫ ꯑꯁꯤ ꯈꯜꯂꯕ ꯃꯇꯨꯡ ꯃꯃꯥ ꯃꯄꯥꯅ ꯆꯥꯅꯕ ꯑꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯁꯨꯅ ꯊꯣꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯊꯧꯉꯝꯕꯗꯣ ꯈꯨꯗꯣꯞꯇꯨꯗ ꯂꯥꯏꯕꯛ ꯀꯠꯇꯨꯅ ꯂꯥꯏꯅꯤꯡꯕꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯈꯜ ꯆꯦꯠꯅ ꯈꯨꯔꯨꯝꯖꯩ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯆꯥꯛꯁꯨ ꯆꯥꯔꯦ, ꯑꯩꯕꯨ ꯈꯨꯗꯛꯁꯤꯗ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯀꯥꯗꯨꯗ ꯌꯧꯍꯜꯂꯨ, ꯑꯗꯨꯒ ꯃꯥꯅꯗꯤ ꯎꯗꯕ ꯑꯣꯏꯍꯜꯂꯨ꯫ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯈꯨꯗꯛꯇ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯀꯥ ꯌꯧꯔꯝꯃꯤ꯫ ꯃꯆꯥ ꯏꯕꯦꯝꯃꯗꯣ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯊꯧꯉꯝꯕꯗꯣ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯉꯁꯥꯏꯒꯤ ꯋꯥꯍꯩꯗꯣ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯅꯥꯀꯣꯡ ꯃꯌꯥꯗ ꯈꯨꯝꯂꯝꯃꯤ꯫ ꯍꯣ ꯃꯆꯥ ꯏꯕꯦꯝꯃ, ꯑꯩ ꯑꯄꯪ ꯅꯠꯇꯦꯀꯣ, ꯅꯣꯡꯃꯗꯤ ꯅꯪ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯒꯅꯤ, ꯃꯇꯝꯗꯨꯗ ꯅꯪ ꯂꯥꯟꯖꯔꯦ ꯍꯥꯏꯅꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ, ꯇꯨꯝꯖꯔꯣ ꯂꯝꯍꯦꯟꯕꯤ ꯁꯛꯊꯤꯕꯤ꯫ ꯃꯆꯥ ꯏꯕꯦꯝꯃꯗꯣ ꯃꯃꯤꯠ ꯐꯠ ꯄꯥꯡꯊꯣꯔꯛꯂꯒ ꯀꯣꯏꯌꯦꯡ ꯌꯦꯡꯖꯩ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯀꯥ ꯃꯅꯨꯡ ꯑꯗꯣ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯀꯅꯥ ꯑꯃꯠꯇ ꯎꯗꯕꯗꯨꯗ ꯃꯪ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯉꯁꯥꯏ ꯑꯩꯅ ꯑꯄꯪ ꯍꯥꯏꯈꯤꯕ ꯅꯨꯄꯥꯗꯨꯒꯤ ꯈꯣꯟꯖꯦꯜꯅꯤ ꯇꯥꯔꯤꯕꯗꯣ? ꯑꯣ, ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯤꯕ ꯑꯣꯏꯔꯦꯀꯣ꯫ ꯑꯩꯁꯨ ꯁꯥꯎꯃꯟꯕꯗꯒꯤ ꯍꯥꯏꯈꯤꯕꯅꯤ, ꯃꯥꯅꯗꯤ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔ ꯃꯥꯜꯂꯦ꯫ ꯃꯥꯅ ꯋꯥꯔꯧꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯋꯥꯀꯠꯂꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯅꯤ꯫ ꯏꯁ, ꯑꯩꯕꯨ ꯁꯛꯊꯤꯕꯤ ꯂꯝꯍꯦꯟꯕꯤ ꯀꯥꯏꯅ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯊꯧꯉꯝꯕꯗꯣ ꯑꯃꯨꯛꯇꯪ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ, ꯑꯗꯨꯒ ꯇꯨꯝꯊꯔꯝꯃꯤ꯫ ꯊꯧꯉꯝꯕꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯆꯥꯛ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯅꯗꯤ ꯆꯥꯛ ꯑꯗꯣ ꯃꯆꯥꯅ ꯊꯣꯡꯕ ꯑꯣꯏꯔꯝꯅꯤ ꯈꯟꯖꯩ꯫ ꯂꯩꯁꯦꯝꯕꯒ ꯇꯤꯟꯅꯕ ꯑꯗꯨꯗ ꯑꯍꯥꯎꯕ ꯃꯊꯦꯜ ꯑꯗꯣ ꯂꯩꯁꯦꯝꯕꯅ ꯄꯤꯔꯛꯄ ꯃꯥꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯁꯦꯝꯕꯗꯣ ꯊꯧꯉꯝꯕ ꯈꯣꯏꯗ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯇꯥꯎ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡꯗ ꯆꯠꯂꯁꯤꯗꯣ꯫ ꯏꯃꯥ ꯍꯣꯏꯗꯁꯨ ꯍꯥꯏꯔꯝꯃꯨ, ꯉꯁꯤꯗꯒꯤꯗꯤ ꯀꯣꯅꯨꯡꯗ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯔꯗꯧꯕꯅꯤ꯫ ꯅꯍꯥꯛꯀꯤꯁꯨ ꯐꯝ ꯍꯥꯞꯄꯤꯅꯤ ꯍꯥꯏꯔꯤꯗꯨꯅꯤ, ꯀꯣꯅꯨꯡꯗ ꯂꯩꯔꯕꯗꯤ ꯋꯥꯔꯔꯣꯏꯗꯕꯅꯤ꯫ ꯏꯇꯥꯎ ꯂꯩꯁꯦꯝꯕ, ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯌꯨꯀꯣ, ꯑꯩ ꯏꯃꯥ ꯄꯥꯕꯨꯡꯗ ꯍꯥꯏꯔꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯊꯧꯉꯝꯕꯅ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯂꯩꯁꯦꯝꯕꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯧꯉꯝꯕꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯨꯝꯗꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯣꯅꯨꯡꯗ ꯈꯨꯗꯛꯇ ꯌꯧꯈꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯃꯆꯥ ꯏꯕꯦꯝꯃꯅ ꯊꯧꯉꯝꯕꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯩꯁꯦꯝꯕ ꯑꯃꯗꯤ ꯊꯧꯉꯝꯕ ꯄꯨꯊꯣꯔꯛꯇꯨꯅ ꯃꯁꯛ ꯇꯥꯛꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯩꯁꯦꯝꯕꯕꯨ ꯐꯝꯅꯥꯏꯕ ꯃꯀꯣꯛꯀꯤ ꯐꯝ ꯍꯥꯞꯂꯝꯃꯤ, ꯑꯗꯨꯒ ꯊꯧꯉꯝꯕꯅ ꯂꯥꯟꯃꯤ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯤꯖꯣꯜ ꯁꯤꯟꯗꯣꯛꯂꯝꯃꯤ꯫ ꯂꯩꯁꯦꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯥꯄꯜꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ, ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯜꯂꯤ, ꯍꯧꯖꯤꯛꯇꯤ ꯀꯨꯝꯃꯩ ꯐꯖꯔꯅꯤ꯫ ꯏꯇꯥꯎ, ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯅꯨꯀꯣ, ꯍꯥꯠꯄꯃꯛꯇꯤ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅ ꯏꯀꯥꯏꯕ ꯆꯣꯞꯄ ꯈꯔꯗꯤ ꯅꯍꯥꯛꯅ ꯐꯪꯖꯕ ꯇꯥꯔꯦꯗꯣ꯫ ꯅꯪꯅ ꯂꯩꯈꯥ ꯇꯥꯕ ꯎꯔꯒ ꯑꯩꯅ ꯄꯦꯟꯒꯗꯧꯔꯤꯕꯅꯤ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯑꯃꯃꯝ ꯎꯆꯤ ꯑꯣꯜꯍꯟꯗꯨꯅ ꯐꯥꯖꯤꯜꯂꯒꯦ꯫ ꯂꯥꯟꯃꯤ ꯃꯁꯤꯡ ꯋꯥꯠꯄꯒꯤ ꯄꯥꯎ ꯅꯤꯡꯊꯧꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯏꯅꯤꯡꯊꯧꯅ ꯊꯤꯅ ꯆꯩꯕ, ꯑꯗꯨꯒ ꯆꯩꯔꯥꯛꯁꯨ ꯄꯤꯕ꯫ ꯑꯗꯨꯅꯁꯨ ꯂꯣꯏꯈꯤꯔꯣꯏ, ꯀꯣꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯅꯨꯡꯇꯤꯒꯤ ꯃꯥꯡꯍꯟꯒꯅꯤ꯫ ꯅꯍꯥꯛꯁꯨ ꯑꯍꯤꯡ ꯑꯃꯠꯇ ꯇꯨꯝꯍꯜꯂꯣꯏ ꯈꯪꯉꯤꯗꯅ꯫ ꯑꯁꯤ ꯈꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯨ ꯇꯥꯈꯤꯔꯝꯃꯤ꯫ ꯊꯧꯉꯝꯕꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯈꯟꯕꯗ ꯄꯣꯊꯥꯕ ꯌꯥꯔꯝꯗꯦ꯫ ꯀꯔꯤ ꯆꯥꯔꯝꯒꯅꯤ ꯊꯛꯂꯝꯒꯅꯤ ꯈꯟꯕꯗ ꯋꯥꯖꯩ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯆꯥꯛ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯃꯌꯥꯝ ꯊꯣꯛꯍꯜꯂꯤ, ꯑꯗꯨꯒ ꯈꯨꯗꯛꯇ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯕꯨ ꯀꯧꯖꯔꯛꯏ꯫ ꯃꯃꯥꯗꯣ ꯇꯥꯔꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯏꯃꯨꯡ ꯌꯧꯔꯕꯗ ꯆꯥꯛ ꯑꯦꯟꯁꯥꯡꯗꯣ ꯄꯨꯊꯣꯔꯛꯈꯤ, ꯑꯗꯨꯒ ꯊꯝꯖꯩ꯫ ꯏꯃꯥ, ꯄꯥꯕꯨꯡ, ꯁꯤꯗꯒꯤꯗꯤ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯆꯥꯛ ꯑꯦꯟꯁꯥꯡ ꯊꯤꯜꯂꯛꯂꯒꯦ꯫ ꯀꯣꯅꯨꯡꯗ ꯅꯆꯥꯁꯨ ꯂꯥꯟꯃꯤ ꯃꯀꯣꯛꯀꯤ ꯐꯝ ꯍꯥꯞꯄꯤꯔꯦ꯫ ꯁꯤꯗꯒꯤꯗꯤ ꯋꯥꯔꯔꯣꯏ, ꯑꯍꯥꯎꯕ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯣꯏꯅꯤ ꯏꯃꯥ꯫ ꯃꯆꯥꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯃꯥꯗꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯩ, ꯑꯗꯨꯒ ꯃꯆꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯥꯟꯊꯕꯤꯔꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯃꯇꯨꯡ ꯊꯧꯉꯝꯕ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫
Asumna numit adusu hauki. Mathangi numitni Laisembana konungi lanmi ama mitrang tawduna uchi olhanduna phajinki. Asumna numit khudingi mi amamam uchi olhanki. Asumna tha ama haujinki lanmi watpagi paw lanmi amana ningthauda tamlami. Adugi matung ningthauna kudakta thongambabu kauduna thina chai thanglami. Adubu thongamba karisu sauba tawdi. Asumna numit khudingi mi mangbada natana sana lupa kayasu manglaki. Pumnamak ase lanmi makuk oiriba thongambada tainarami. Adugi matung ningthauna Laisembaga unaduna wa tanarami. Pumnamak asi karamna thoklibano haina hangli. Adubu Laisembanasu thongambana oiramgani. Mahakpu phajinduna kaisum sangda thammu hairaki. Ningthausu Laisembana hairibado pangthoklami. Asumna achum aran thidoktabi thongambado tamthina puraba matung kaisum sangda thamlami. Numit kharani thongambana kaisum sangda leiringai Laisembana ningthauda oidaba kaya haijinduna thongambabu otpi naibiri. Numidang amagi matamni Laisemba masaibe magi kada lona changlaklami. Aduga masaibe magi machin melami. Masaibe maso kiman kibana lauge tawjai adubu Laisembana machin menchili. Hey lauganu kariguma lauraba nang awaba dagani aduga napa ningthausu hatkani nang aigi thauna khanglaba natra yengu mikupsidasu. Asi hairaba matung masaibe magi phamung manakta mai kanna chakhalami. Aduga amuksu matomta mutlali. Asumna makhal kayagi mitrang tawduna kihallami. Haujikti masaibe mado khangba ngamle Laisemba afaba misak nate haibase. Laisemba masaibe magi nakta asum changsilaktuna masaibe mabu khudum challage khanjai. Asumna tapna naksilakli. Tanjaduda thongakliba lanmiduna ubadagi ningthauda pau pirami. Ningthausu magi thangsang ado paiduna masage kada phatchanglaktuna Laisembada yange tawrami. Adubu khudakta Laisembana mitrang tawduna ningthau adubu nungna saba mitam olhanki. Lanmi adusu saumanbana chensilaki. Adubu lanmi adusu nungi mitam oiki. Masaibe mado magi kadagi lauduna chenthoraki. Matam aduda lanmi mayamduna tabadagi machaibe magi nakta chensinaraki. Matam aduda lanmi pumnamak nungi mitam loina onkirami. Adugi matung Laisembana yamna usittaba tukutchaba mityeng yengduna masaibe mabu magi oige khanjari. Haujikti masaibe ma kanna kapjaraki aduga tung asum halaklami. Mamga mame leiriba maibulsing aduna ngandana kayamna ngangani. Masaibe mado tung halakpa aduda khudi thiduna longna tukirami. Matam aduda thongambana masaibe mabu ngakpirami. Thongambana haujikti magi masak lotuna magi mataugi phattabase semdoklage khanjai. Mahakna masak lotlibase masaibe mana khangkidanaba lotlibani. Laisembana hey nang kanano nangsu nungi mitam oninglibra ha aigi lambi thatkanu adugi saruk na thoi hingdanaba maphamse thadoktuna chenkro. Asi hairaga Laisembana mitrang tawraklami. Adubu Laisembagi mitrang ado karisu kanaba phanglamdi. Amukkasu mitrang tawraklami. Handaksu karisu tawramdi. Laisembana sa onbagi nung onbagi makhal kayagi mitrang tawraklami. Adubu karisu tawramdi. Haujikti Laisemba tasengna ngakpa phawrami. Aduga wahayna oina kinanaba hairaklami. Adubu thongambadi karisu kida leiri. Thongambana masaibe mabu khara chathoklaga layu haina hairami. Adugi matung Laisembagi mamangda leptuna khupakna nirak tharami. Laisembado ngaihak tarang chatli. Adugi matung Laisembana amuk mitrang tawrami. Adubu karisu tawramdi. Masaibe madi thongambagi masak udaba aduda kana oirabano haina khanjari. Amaromda Laisembado chelagi khanna tung asum handuna chenba horami. Adubu Laisembagi mitmangda hekta phat leiramba aduda tasengna akiba haibado poklami. Laisembado aroibo oina mitrangi mi mayam ama thokalaki. Adubu mitrangi mi mayam duna thongambada sokpa thengba ngamdana mamai leiki. Matam aduda thongambana Laisembabu makhong makut punduna nanthoktanaba thamlami. Mitrangi lairol soliba machindo phi amana kanna punsilami. Aduga Laisembagi manakta phamduna leiri.
ꯂꯩꯁꯦꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯍꯤꯡꯈꯤꯅꯤ ꯍꯥꯏꯕ ꯊꯥꯖꯗ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤ꯫ ꯊꯧꯉꯝꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯛꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯃꯇꯝꯗꯗꯤ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯑꯃꯠꯇ ꯂꯥꯡꯕ ꯇꯥꯔꯝꯗꯦ꯫ ꯃꯆꯥꯏꯕꯦꯝꯃꯗꯣ ꯀꯞꯅ ꯀꯞꯅ ꯂꯩꯔꯤ꯫ ꯊꯧꯉꯝꯕꯅ ꯃꯆꯥꯏꯕꯦꯝꯃꯒꯤ ꯃꯄꯤ ꯇꯩꯊꯣꯛꯂꯒ "ꯀꯞꯀꯅꯨ, ꯀꯔꯤꯁꯨ ꯇꯧꯔꯣꯏ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯆꯥꯏꯕꯦꯝꯃꯅ "ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ?" ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯂꯛꯄ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯁꯦꯡꯕ ꯈꯪꯍꯜꯂꯛꯈꯤ꯫ ꯁꯛ ꯂꯣꯠꯂꯝꯕ ꯐꯤ ꯑꯗꯣ ꯍꯥꯏꯗꯣꯔꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯏꯕꯦꯝꯃꯅ ꯌꯥꯝꯅ ꯉꯛꯅ ꯆꯪꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯉꯝꯕꯅ "ꯃꯆꯥꯏꯕꯦꯝꯃ, ꯑꯩꯗꯤ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯗꯕꯅ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯑꯩꯅ ꯄꯥꯡꯈꯤꯗꯕꯅꯤ꯫ ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯃꯤꯗꯤ ꯑꯣꯏꯕ, ꯑꯗꯨꯒ ꯃꯤꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕ ꯃꯤꯁꯛꯅꯤ꯫ ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯊꯥꯖꯕꯗꯨ ꯎꯕꯗ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯧꯉꯝꯕ, ꯑꯩꯗꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯎꯁꯤꯠꯇꯕ ꯇꯧꯕ ꯌꯥꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯀꯔꯤꯁꯨ ꯋꯥꯔꯒꯅꯨ꯫ ꯈꯨꯗꯛ ꯑꯁꯤꯗ ꯃꯤꯇ꯭ꯔꯪꯅ ꯅꯨꯡ ꯑꯣꯟꯈ꯭ꯔꯕ ꯅꯍꯥꯛꯀꯤ ꯏꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯟꯃꯤ ꯄꯨꯝꯕꯁꯦ ꯍꯥꯟꯅꯒꯤ ꯁꯛꯐꯝꯗ ꯍꯟꯖꯤꯜꯍꯜꯂꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯕ ꯃꯇꯨꯡ ꯊꯧꯉꯝꯕꯅ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯈꯨꯗꯣꯞ ꯑꯗꯨꯗ ꯅꯨꯡꯒꯤ ꯃꯤꯇꯝ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕꯗꯣ "ꯃꯤ ꯑꯃꯨꯛ ꯑꯣꯜꯂꯣ" ꯍꯥꯏꯔꯝꯃꯤ꯫ ꯈꯨꯗꯣꯞ ꯑꯗꯨꯗ ꯍꯦꯛ ꯍꯥꯏꯕꯒ ꯈꯨꯗꯛꯇ ꯃꯤ ꯑꯣꯜꯂꯛꯈꯤ꯫ ꯅꯤꯡꯊꯧꯁꯨ ꯊꯥꯡ ꯑꯗꯣ ꯑꯗꯨꯃꯛ ꯄꯥꯏꯔꯤ ꯑꯗꯨꯒ ꯃꯆꯥꯕꯨ ꯀꯧꯖꯔꯛꯏ꯫ ꯅꯤꯡꯊꯧꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯄꯗ ꯐꯝꯅꯥꯏꯕ ꯑꯣꯏꯍꯟꯈꯤꯕ ꯂꯩꯁꯦꯝꯕꯗꯣ ꯃꯈꯣꯡ ꯃꯈꯨꯠ ꯃꯆꯤꯟ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯊꯥꯡꯈꯣꯛ ꯑꯗꯨꯅ ꯁꯨꯖꯤꯜꯂꯤ꯫ "ꯈꯪꯉꯕ ꯃꯤꯅꯥꯏ ꯃꯆꯥ, ꯅꯍꯥꯛꯅ ꯏꯐ ꯐꯖꯅ ꯍꯥꯏꯔꯝꯂꯕꯗꯤ ꯑꯩꯒꯤ ꯏꯃꯣꯝꯁꯦ ꯄꯤꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯤꯇ꯭ꯔꯪ ꯍꯩꯔꯦ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯑꯗꯨꯛ ꯅꯥꯄꯜ ꯀꯥꯕ, ꯃꯤ ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯏꯄꯥꯒꯤ ꯏꯃꯣꯝ, ꯅꯍꯥꯛ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦꯀꯣ? ꯄꯨꯝꯅꯃꯛ ꯏꯄꯥꯅ ꯈꯟꯊꯍꯧꯗꯅ ꯐꯝꯅꯥꯏꯕ ꯍꯥꯞꯂꯨꯕ, ꯀꯣꯅꯨꯡꯗ ꯊꯝꯂꯨꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ꯫ ꯍꯥꯏꯌꯨ, ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯀꯅꯥꯅ ꯀꯣꯛꯍꯜꯂꯤꯕꯅꯣ?" ꯃꯃꯣꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯄꯥ ꯅꯤꯡꯊꯧ, ꯃꯥꯅ ꯏꯕꯨꯡꯁꯤꯅꯅꯦ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯐꯠꯇꯕ ꯁꯥ ꯑꯁꯤꯗꯒꯤ ꯀꯟꯕꯤꯔꯛꯄꯅꯤ ꯏꯄꯥ ꯅꯤꯡꯊꯧ." ꯊꯧꯉꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥ ꯂꯥꯟꯗꯦ ꯇꯥꯛꯅꯅꯕ ꯃꯥꯒꯤ ꯃꯇꯥꯎꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯑꯩꯗꯤ ꯏꯇꯥꯎ, ꯅꯍꯥꯛꯁꯦ ꯄꯤꯛꯂꯤꯉꯩꯒꯤ ꯏꯇꯥꯎꯗꯨꯃꯛꯅꯤ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯁꯥ ꯑꯣꯏꯔꯝꯂꯦ, ꯃꯤꯒꯤ ꯃꯥꯡꯅꯕꯇ ꯇꯧꯕ ꯑꯣꯏꯔꯝꯂꯦꯗꯅ꯫ ꯑꯩꯗꯤ ꯅꯍꯥꯛꯁꯤ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯐꯠꯇꯕ ꯄꯨꯝꯕꯗꯣ ꯏꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯀꯣꯅꯨꯡꯒꯤ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯂꯥꯟꯃꯤ ꯃꯥꯡꯈꯤꯕꯁꯦ ꯅꯍꯥꯛꯅꯔꯥ ꯑꯩꯅꯔꯥ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯑꯩꯁꯨ ꯅꯪꯉꯣꯟꯗꯒꯤ ꯇꯥꯗꯅ ꯃꯍꯩ ꯍꯩ ꯍꯥꯏꯕꯁꯦ ꯅꯪꯉꯣꯟꯗ ꯑꯩꯅ ꯇꯥꯛꯊꯣꯛꯇꯕꯅꯤ꯫ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯑꯩꯅ ꯂꯣꯏꯅ ꯈꯪꯏ꯫ ꯅꯪꯅ ꯑꯩꯕꯨ ꯑꯋꯥꯕ ꯇꯥꯅꯕ ꯁꯤꯟꯈꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯩꯒꯤ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯣꯛꯂꯛꯂꯤ꯫ ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯈꯨꯗꯛꯁꯤꯗ ꯍꯥꯠꯀꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯦꯝꯕꯒꯤ ꯃꯆꯤꯜ ꯃꯦꯜꯂꯝꯕ ꯐꯤ ꯑꯗꯣ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯥꯅ ꯇꯧꯔꯨꯕ ꯑꯔꯥꯟꯕ ꯃꯌꯥꯝꯗꯣ ꯃꯊꯪ ꯃꯊꯪ ꯍꯥꯏꯗꯣꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯎꯆꯤ ꯑꯣꯜꯍꯟꯈꯤꯕ ꯂꯥꯟꯃꯤ ꯑꯃꯗꯤ ꯍꯨꯔꯥꯟꯈꯤꯕ ꯁꯅꯥ ꯂꯨꯄꯥꯗꯣ ꯈꯨꯗꯛꯇ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯍꯟꯗꯣꯔꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯗꯣ ꯊꯧꯉꯝꯕꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈꯤ꯫ ꯃꯆꯥꯏꯕꯦꯝꯃꯅꯁꯨ ꯊꯧꯉꯝꯕꯕꯨ ꯅꯨꯡꯁꯤꯔꯛꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯧꯉꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ "ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕ ꯃꯤꯒꯤ ꯃꯥꯡꯅꯅꯕ ꯇꯧꯈꯤꯗ꯭ꯔꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯣꯅꯨꯡꯗ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇ ꯁꯔꯪꯗꯒꯤ ꯁꯥ ꯃꯌꯥꯝ ꯅꯥꯟꯊꯣꯛꯈꯤꯕ ꯑꯗꯨ ꯄꯨꯝꯅꯃꯛ ꯏꯇꯥꯎꯁꯤꯒꯤ ꯃꯤꯇ꯭ꯔꯪꯅ ꯇꯧꯈꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯃꯤꯇ꯭ꯔꯪꯅꯤ꯫ ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯅꯥꯏꯁꯨ ꯃꯇꯦꯡ ꯄꯥꯡꯂꯝꯒꯗꯕꯅꯤ꯫ ꯃꯆꯥꯏꯕꯦꯝꯃꯅ ꯑꯩꯗꯤ ꯑꯄꯪꯕꯅꯤ ꯍꯥꯏꯈꯤꯕꯗꯣ ꯑꯩꯅ ꯀꯥꯎꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯩ ꯄꯪꯗꯦꯀꯣ꯫ ꯑꯩꯒꯤ ꯏꯇꯥꯎꯅ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯁꯨ ꯉꯝꯃꯤ꯫ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯨ." ꯑꯁꯤ ꯍꯥꯏꯔꯒ ꯁꯔꯪꯗ ꯊꯝꯂꯤꯕ ꯁꯥ ꯃꯌꯥꯝꯗꯣ ꯈꯨꯗꯣꯞꯇꯨꯒꯤ ꯃꯇꯦꯡꯗꯒꯤ ꯅꯥꯟꯊꯣꯛꯍꯜꯂꯛꯈꯤ ꯑꯗꯨꯒ ꯀꯣꯏꯆꯦꯟ ꯆꯦꯜꯍꯜꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯁꯥ ꯃꯌꯥꯝꯗꯣ "ꯆꯦꯟꯕ ꯂꯦꯞꯄꯨ, ꯀꯨꯜꯂꯒ ꯂꯩꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯀꯨꯟꯈꯤꯔꯝꯃꯤ꯫ ꯊꯧꯉꯝꯕꯅ "ꯃꯆꯥꯏꯕꯦꯝꯃ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯁꯨ ꯑꯩꯕꯨ ꯊꯥꯖꯔꯝꯂꯅꯤ꯫ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ꯫ ꯑꯩꯅꯁꯨ ꯂꯣꯏꯅ ꯉꯝꯃꯤ꯫ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯍꯟꯖꯔꯒꯦ꯫ ꯃꯌꯥꯝꯒꯤ ꯃꯥꯡꯅꯕ ꯇꯧꯔꯤꯕ ꯑꯩꯒꯤ ꯏꯇꯥꯎ ꯑꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯆꯤꯡ ꯑꯃꯒꯤ ꯃꯇꯣꯟꯗ ꯎ ꯄꯥꯝꯕꯤ ꯑꯣꯜꯍꯟꯗꯨꯅ ꯊꯝꯈ꯭ꯔꯒꯦ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯂꯧꯕꯃꯛꯇꯤ ꯂꯧꯔꯔꯣꯏ꯫ ꯑꯩꯁꯨ ꯐꯠꯇꯕ ꯏꯇꯥꯎꯁꯦ ꯃꯤ ꯑꯣꯏꯅ ꯂꯩꯍꯟꯕ ꯄꯥꯝꯗ꯭ꯔꯦ." ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯃꯇꯥꯎꯕꯨ ꯈꯨꯗꯣꯞꯀꯤ ꯃꯇꯦꯡꯗꯒꯤ ꯎ ꯄꯥꯝꯕꯤ ꯑꯣꯜꯍꯟꯗꯨꯅ ꯊꯥꯞꯅ ꯂꯩꯕ ꯆꯤꯡ ꯑꯋꯥꯡꯕ ꯑꯃꯒꯤ ꯃꯇꯣꯟꯗ ꯍꯧꯍꯟꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯊꯧꯉꯝꯕꯅ
ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯃꯆꯥ ꯏꯕꯦꯝ ꯑꯗꯨ ꯊꯧꯉꯝꯕ ꯋꯥꯔꯧꯈ꯭ꯔꯦ ꯈꯪꯕꯗꯒꯤ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯇꯨꯡꯂꯣꯝꯗꯒꯤ ꯊꯧꯉꯝꯕꯕꯨ ꯀꯟꯅ ꯀꯣꯜꯂꯛꯏ꯫ ꯑꯗꯨꯒ "ꯏꯕꯨꯡ, ꯅꯍꯥꯛ ꯆꯠꯈꯤꯅꯣ꯫ ꯁꯦ, ꯑꯩ ꯂꯥꯜꯂꯦꯕ꯫ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯏꯕꯨꯡꯅ ꯆꯠꯀꯦ ꯈꯜꯂꯕꯁꯨ ꯑꯩꯕꯨ ꯄꯨꯕꯤꯌꯨ꯫ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯕꯨꯡꯗ ꯀꯠꯆꯔꯒꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯕꯤꯗ꯭ꯔꯕꯗꯤ ꯑꯩ ꯃꯤꯀꯨꯞꯁꯤꯗ ꯁꯤꯖꯒꯅꯤ ꯏꯕꯨꯡ"꯫ ꯅꯤꯡꯊꯧꯗꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯊꯧꯉꯝꯕꯅꯁꯨ ꯃꯆꯥ ꯏꯕꯦꯝꯃ ꯁꯤꯒꯅꯤ ꯍꯥꯏꯕꯗꯨꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ "ꯁꯤꯕ ꯌꯥꯔꯣꯏ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯁꯨ ꯌꯥꯔꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯆꯥ ꯏꯕꯦꯝꯃꯒ ꯊꯧꯉꯝꯕꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯩ ꯇꯧꯗꯨꯅ ꯈꯨꯗꯛꯇ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯄꯥ ꯃꯃꯥꯗꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯧꯉꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯤ꯫ ꯀꯣꯅꯨꯡꯗ ꯆꯠꯅꯤꯡꯂꯕꯁꯨ ꯈꯨꯗꯛꯇ ꯆꯠꯄ ꯉꯝꯖꯩ꯫ ꯌꯨꯝꯗ ꯍꯜꯂꯕꯁꯨ ꯈꯨꯗꯛꯇ ꯍꯟꯖꯩ꯫ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯕ ꯑꯗꯨꯒꯤ ꯈꯨꯗꯣꯜꯗꯒꯤ ꯊꯧꯉꯝꯕꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯖꯈꯤ꯫ ꯐꯠꯇꯕ ꯊꯃꯣꯏ ꯁꯦꯡꯗꯕ ꯃꯥꯒꯤ ꯃꯔꯨꯞꯇꯨꯗꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯥꯛꯇ ꯎꯄꯥꯝꯕꯤ ꯑꯣꯟꯗꯨꯅ ꯃꯥꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕ ꯑꯗꯨꯒꯤ ꯃꯍꯩ ꯐꯪꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫